Hi everyone, ngasidi akhoi quarter yang halage mayamda siga first block, second block, aduga idi third block siga leire akhoi quarter first floor dagi light han base akhoi quarter ni hojik se sandawai ramni numit chang bita ngairi aduga segi video sena Diwali matamda record tawgiba video ni aina thangat ke tawraga sum ngamkhidre busy kara oigidana duga siga makhada leiriba family ni sena Nepali family ni ai quarter sena first floor da leire aduga aigi nakanda leiba room se moisera mathura da gini siga leire akoi sinthoi tricycle ado hojik changasi akoi quarter da yengasi nameplate se di jamuna yengbiuranu ado di changasi ek changi baga drawing room siga leire drawing room kam dining room hai tare dining table se zum chawi hall se dagi sona kanda leire kitchen siga uriba furniture punama government provided ngatani ado siga photo frame khara thetle siga corner da showpiece khara thame se buddha se nei manabi amana gift torokpani adugai siga landline leire se na simla de khoina sebjarakpani ming sing se makhada momento khara leire adugai siga round table se akoi customize tawna khoina saharanpur de semakpani do siga leire kitchen se sum spacious oi family macha gidi chapchare se segi sengasena inembogna inemoi tuga tulia jandagi loropani yam nungsi se pitta toraga dugai sigai dining table manakta siga leire siga balcony macha pitru ma lei siga di kem leite da siga su thamme siga surek ama lei dotani jam chaude dugai siga leire akhoi bedroom siga leiba pink color thaba sena single bed ni adugai siga leisena queen size bed ni sena akhoi gini isagi ate di siga loina leisena gunsangi sanapot hai tare sinthoiba paihandaba sanapot ngatani sedi special atangba hai tare maki do siga leire gunsana lkg tamingai gi photo ama duga siga leire common washroom gi sona kandana dry balcony lei bo siga somda laga siga shelf ani khak lei siga di poche punamak thamme aduga siga leire room ama sigana inembok hippy siga leire washroom ama siga leire siga magi wardrobe leire siga akoi gi mandir leire siga akoi tv achauba ma siga thamme aduga siga leire ngasai gi makhade ugiba four wheeler ani gi garage to ado di mathak to ne base sena terrace ni akoi gi quarters type se map quarter kawi aduna map quarters da first floor da fangbase jamna fayena khalli jam spacious oi magi terrace leibase na jam nungai atei sidi balcony pikpari na karim kana de terrace park na leibase na fi fawba poche fawba yam nungai marang kaina seni akoi quarter se mathangi video da muk onarasi bye